mayambu ahan namaktada warina chonggi maikidigi ikok nona tanam noksari ngasisu aikoina amukhana puduna laksari aikoina thajarakpa warida nanau mitlang warigi nipal suba tangka ngasiga tangka asidana warisina kari kamdoriba habadu amuk khangminarasi tare suba tangka adugi losilaka matamaduda nanau sumilagi maithungna tariba nungaitaba awa mamiyese nanau mitlang na uba matam sida thawai yama nungaramde magmamdase irang langkre ngangsang ngam mkhai nando amadi makhoi anise mun mun jingne asigumba inkhaliba angang singi thamoida nungairodaba thabak ase school lodigi oja singna karamna tawribano habsigi khangning walang taknaba kaya asina karigumba khara tawrasi haduna anise chaptungan lepkhre machadugi maithongna tariba awaba nungaitaba kaya do nandona themjili aduga nandona harami adugi damaktabu kari kablibano nang pabung labasidi nang pabung na kudimung singado hainagadoribani ichana kapa yabrani law sak jatho aduga skunda punna chakadabani oja singda ina phajana hainagani aduga ichana pamjaba sairengdo phajana thigadabani nanaw suminagi awaba nungaitabase nandona themjili asumna sak chaw yarbandaba angang se chak pijathoe ngihaktangi matungdadi nandona angang asibu thiemduna amukhana school da puraga laki matam asida mama adudi yumda lehorabani asumna hojikti school yorale makoina school yorako matambadi hojikti senior section tamangairabani angang singi program di loikrabani adubu angang dugi thamoi penaba amadi kari maramgi damakta angang asigi maming pandribano haibsigi matangda nandona oja sing aduga wari sanaba matam asida makoigi warden aduna suui aduga warden duga manariba oja amana suui oja sing ataina su nandoba phajana themi hai angang singi ming panbada yarumdaba oiramale masi numinini humni mamangda panabani adubu yarumdabanina hayengdigi pangthokkodoriba atopa program singdona yahonbiyo haduna hai nandona hai angang ase kapana yadre sakchu chaw haibi yadre aduna magi nungaitabasi phanaba saireng macha amado isu lanthon mana pharodra haduna hai wado harakpada oja amana yeli madu nungairoda kana tobiruse warobiranu hayengona phajana tharak biro haduna hai nandona yaragdi amukting yanaba sinbiyo haduna ngaktang makhoise marai khri yenare warden doki mateng panglibo oja aduna su masi yaroida phagi tahangenu haduna adum wa kayam yeli marai kayam yeli kona thangdu wa chawthunara badagi warden doki mateng panglibo oja aduna hai natida mingju palamde aduga nungthingi thiba sida yawgi harbisibu kyamakti haiba angang noba sairengda kya mong tana thiba ngamlegeba as pangye chu yet knuda ekhoina chata singi imung manung ni haduna dum wa khumdabagi wani yaragadi hayeng moina phajana yahon biro ke doge haduna dum yenare matam masida nanaw mitlang ase makhoi ngangnari puwa sida masu manakta leribani mikup asida angang asigi maithong saktom ase karigum mong maturakre angang sin khuma ai saireng thigani nungthinda thinariba senior section asida aina makok taaba gangani karigumba aibu saireng thibi khudong chabado piraba aina makok taaba ngangani haduna angang sina wa hari magi wadu taba matam asida hojiki oja sina karemna noi pikraba nangna nungthingi achawo choba kayam yawriba hajana saireng thibi ngalba sing siga marakta nangna makok taneba nanaw sumilana khummi aina tani aina lawni aibu kariguma thielabadi aina lawni hadan hari farene yengba taredana napalaga tawini angang asi yengani pikna pikdiba asumna hari asumna marai yetnabasi loiba naitabadagi makoigi school ki principal ado changchile aduga man harare yarisi ojasi masigi marai yetnabase tolase nungthingi program su haugadore angang se saireng thibi yaholase asumna principal duna haibadagi yarame adubu warden duga oja aduga di khare choringlame nandona nanaw sumila se asumna kalamda pusingkhre aduga mana mabuning thogotuna phajana thigadabani ko mong tahangadabani ko haduna man haire aduga nakal amadana amu warden aduga oja amaduga phaminari warden duna hairi kaya da ma kalibani yengone makoina ngamdabi yade habagi matagum taweba aigi chadagi hena ba hona bagi wakan khan matarabadi asumna tawse hona sane natra oja duna hai mi tani mi na tarabadi tawriba thabasi fajaroini haduna hai warden aduna astaroiba khongbo lawbo tawribasida kari tadrino thisinu tiyengi
ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯥꯅ ꯊꯤꯕꯗ ꯐꯖꯗ꯭ꯔꯕꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯗꯨ ꯀꯔꯦꯝꯅꯒꯦ ꯅꯣꯛꯅꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯗꯦꯟ ꯑꯁꯤꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯑꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯁꯣꯝꯗꯗꯤ ꯃꯤꯠꯂꯪ ꯑꯁꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯇꯧꯔꯤꯕ ꯑꯔꯣꯟꯕꯁꯤ ꯀꯅꯥꯅ ꯁꯥꯟꯅꯔꯤꯕꯅꯣ ꯀꯅꯥꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯉꯁꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯔꯣꯟꯕ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯈꯪꯕ ꯉꯝꯂꯔꯦ꯫ ꯃꯤꯂꯪꯅ ꯃꯃꯤꯠ ꯑꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯏꯔꯪ ꯂꯪꯅ ꯌꯦꯡꯂꯒ ꯍꯥꯏ, ꯂꯩꯔꯦꯗꯅ ꯃꯁꯤꯗ ꯂꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯤꯂꯪ ꯑꯁꯤ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯅꯨꯡꯊꯤꯡꯒꯤ ꯁꯦꯅꯤꯌꯔ ꯁꯦꯛꯁꯟꯁꯤꯡ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯊꯤꯕ ꯃꯊꯪ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯔꯛꯇ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤꯕꯨꯁꯨ ꯁꯩꯔꯦꯡ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯊꯣꯛꯂꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯃꯥꯡꯅ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯐꯖꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯇꯨꯅ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯁꯩꯔꯦꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛꯃꯛ ꯀ꯭ꯂꯥꯁ 9-10ꯗ ꯌꯥꯝꯅ ꯄꯥꯝꯅ ꯊꯤꯅꯔꯤꯕ ꯉꯁꯤꯒꯤꯁꯨ ꯁꯩꯔꯦꯡ ꯃꯁꯤꯡ ꯌꯥꯝꯅ ꯊꯤꯅꯔꯤꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯃꯍꯥꯛꯁꯨ ꯁꯩꯔꯦꯡ ꯑꯗꯨ ꯊꯤꯔꯛꯄꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯇꯩꯅ ꯊꯤꯕꯒ ꯃꯥꯅ ꯊꯤꯕꯒꯗꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯍꯥꯟꯅ ꯄꯤꯊꯣꯔꯛꯄꯒꯤ ꯃꯊꯛ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯉꯣꯟꯗ ꯇꯣꯡꯁꯤꯟꯗꯨꯅ ꯁꯩꯔꯦꯡ ꯑꯁꯤ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯅꯕ ꯂꯩꯊꯦꯛ ꯂꯩꯀꯣꯏ ꯀꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯊꯤꯔꯛꯄꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯔꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯁꯨꯝꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ, ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯀ꯭ꯂꯥꯁ 9-10ꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯅꯟꯗꯣ ꯃꯁꯥꯃꯛꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯏ꯫ ꯋꯥꯔꯗꯦꯟꯗꯁꯨ ꯉꯁꯥꯏ ꯀꯔꯦꯝꯅꯒꯦ ꯂꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯣꯖꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯁꯨ ꯂꯩꯊꯦꯛ ꯂꯩꯀꯣꯏ ꯑꯃꯗꯤ ꯐꯖꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯍꯟꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯂꯪꯉꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ, ꯑꯁꯨꯝꯅ ꯊꯤꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯣꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯗꯨ ꯊꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯑꯁꯤꯅ ꯍꯦꯛꯇ ꯄꯨꯗꯣꯛ ꯈꯨꯅꯈꯤ꯫ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤꯕ? ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯗꯤ ꯄꯦꯟꯖꯕ ꯀꯌꯥ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯤꯕꯅꯤ꯫ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏ, ꯑꯩ ꯄꯦꯜꯂꯦ, ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯁꯤꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 6-7ꯗ ꯆꯪꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯃꯃꯤ ꯑꯗꯨ ꯇꯥꯕꯗꯨ ꯎꯔꯒ ꯑꯁꯣꯝꯗꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯅꯟꯗꯣꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯏꯆꯥꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯒꯗꯕꯅꯤ, ꯑꯣꯏꯗꯕꯁꯨ ꯌꯥꯔꯣꯏ, ꯅꯝꯗꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯟꯗꯣꯅ ꯍꯔꯥꯎꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯟꯗꯣꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯤꯂꯪꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯂꯪ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯒ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯐꯝꯂꯒ ꯑꯉꯥꯡꯁꯤꯡ ꯑꯇꯩꯕꯨꯁꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯃꯥꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯈꯨꯠ ꯈꯜꯂꯒ ꯀꯧꯔꯤꯕꯁꯦ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ, ꯆꯍꯤ 90 ꯈꯔ ꯍꯦꯜꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯒꯦꯠ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯍꯟꯖꯤꯟ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, ꯅꯈꯖꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯟꯅ ꯇꯩꯅ ꯊꯥꯖꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ, ꯌꯥꯝꯅ ꯇꯥꯈꯠꯄꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯍꯥꯏꯕꯨ ꯀꯩꯁꯨ ꯂꯩꯇꯦꯗ, ꯑꯝꯇꯪ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯋꯥꯒ ꯍꯥꯏꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯑꯣꯟꯅ ꯇꯩꯅꯅ ꯃꯈꯖꯥꯏꯗꯨꯗ ꯆꯦꯠ ꯅꯞꯈꯤꯔꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯄ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯈꯪꯍꯟꯕ ꯇꯥꯔꯦ, ꯐꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯈꯨꯠ ꯑꯁꯤ ꯂꯥꯝꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯃꯤꯠꯂꯪꯒꯤ ꯃꯍꯩꯅ ꯑꯣꯜꯂꯤꯕ ꯅꯨꯄꯤꯅꯤ, ꯃꯤꯅ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ,
ꯑꯗꯨꯕꯨ ꯑꯁꯣꯝꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯤꯠꯂꯪꯒꯤ ꯃꯍꯩꯅ ꯃꯥꯒꯤ ꯃꯁꯝ ꯑꯁꯤ ꯍꯦꯛꯇ ꯐꯣꯏꯅ ꯆꯤꯡꯉꯝꯃꯤ ꯃꯤꯅ ꯎꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯟꯊꯖꯔꯒ ꯃꯁꯥꯒꯤ ꯃꯁꯝ ꯑꯁꯤ ꯃꯁꯥꯅ ꯄꯥꯏꯖꯗꯨꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯌꯣ 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 ꯍꯥꯏꯕꯁꯤ ꯑꯇꯣꯞꯄꯁꯤꯡꯅ ꯎꯔꯝꯃꯤ ꯑꯇꯣꯞꯄꯅ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯕꯅꯤ ꯒꯦꯠ ꯃꯌꯥꯗ ꯐꯣꯏꯔꯝꯕꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯁꯩꯔꯦꯡ ꯊꯤꯔꯤꯕ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯌꯥ ꯇꯝꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯁꯝ ꯑꯁꯤꯗ ꯀꯟꯅ ꯄꯥꯏꯖꯗꯨꯅ ꯍꯦꯛꯇ ꯆꯣꯏꯔꯣꯟꯕ ꯂꯣꯟꯗꯨꯅ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯀꯜꯂꯣ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯎꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯁꯤꯁꯨ ꯇꯨꯔꯣꯏ ꯉꯝꯂꯣꯏꯅ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯑꯗꯨꯃꯛ ꯊꯥꯡꯒꯠꯇꯨꯅ ꯀꯥꯈꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯁꯟ ꯁꯥꯔꯞ ꯇꯧꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯁꯝ ꯄꯥꯏꯖꯗꯨꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯌꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯉꯛꯄꯅ ꯅꯣꯛꯁꯨ ꯅꯣꯛꯑꯝꯃꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯕꯨ ꯈꯥꯝꯗꯣꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯐꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯌꯥꯜꯂꯝꯕ ꯆꯤꯡꯂꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯖꯁꯤꯒꯤ ꯃꯌꯥꯃꯛꯇꯗ ꯃꯍꯥꯛꯁꯤ ꯐꯗ꯭ꯔꯥꯛ ꯇꯥꯈꯤ ꯃꯁꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯈꯤꯕꯒꯤ ꯅꯥꯕꯅ ꯆꯩꯅꯥ ꯐꯥꯎꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯇꯩꯅ ꯃꯥꯕꯨ ꯀꯧꯊꯣꯛꯈ꯭ꯔꯦ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯀꯔꯤꯅꯣ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯁꯝ ꯐꯣꯏꯖꯗꯨꯅ ꯑꯁꯣꯝꯗ ꯀꯥꯔꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯗꯨ ꯉꯛꯁꯨ ꯉꯛꯏ ꯀꯅꯥꯁꯨ ꯂꯥꯛꯇꯕ ꯍꯧꯖꯤꯛꯇ ꯑꯩꯒ ꯄꯨꯔꯞ ꯐꯣꯏꯅꯈꯤꯕ ꯅꯨꯄꯤꯗꯨ ꯎꯗꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯅꯥꯁꯨ ꯐꯣꯏꯅꯗꯅ ꯀꯅꯥꯁꯨ ꯂꯥꯛꯇꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯄꯥꯈꯠꯅꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯤꯔꯕꯅꯤ ꯉꯛꯁꯨ ꯉꯛꯂꯕꯅꯤ ꯂꯥꯎ ꯃꯈꯥꯗ ꯀꯨꯝꯁꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯇꯝꯃꯤ ꯑꯗꯨꯕꯨ ꯑꯇꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯆꯤꯡꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯎꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯅꯪꯒꯤꯗꯣ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯁꯦ ꯑꯔꯦꯝꯕꯗ ꯃꯇꯥꯈꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯄꯦꯟꯖꯗꯕꯗꯒꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯁꯣꯜꯂꯒ ꯂꯩꯈꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯗꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯃꯨ ꯁꯣꯟꯅꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯏ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅ ꯐꯥꯒꯤ ꯇꯥꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯍꯥꯏꯕꯁꯨ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯦ ꯃꯁꯝ ꯑꯗꯨ ꯅꯥꯟꯅ ꯉꯥꯏꯍꯥꯛꯇꯪ ꯅꯥꯟꯗꯨꯅ ꯀꯟꯅ ꯐꯣꯏꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯃꯤꯅꯗꯤ ꯎꯗꯦ ꯍꯥꯏ ꯀꯅꯥ ꯅꯨꯄꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯉꯁꯥꯏ ꯃꯥꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯣꯖꯥ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯃꯛꯇꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤꯕ ꯃꯉꯣꯟꯗ ꯃꯁꯝ ꯐꯣꯏꯈꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯆꯨꯝꯅ ꯅꯥꯀꯜ ꯑꯃꯗ ꯁꯨꯝ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯁꯤꯅ ꯎꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥ ꯑꯗꯨꯒ ꯃꯤꯆꯥꯟꯅꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯔꯦ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯦꯛꯇ ꯃꯈꯨꯠ ꯑꯣ ꯃꯁꯥ ꯋꯥ ꯇꯧꯗꯨꯅ ꯑꯣꯖꯥꯗꯨꯗ ꯋꯥꯔꯤ ꯇꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯍꯜꯂꯝꯃꯤ ꯃꯁꯤꯗ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨꯅ ꯑꯥꯗ ꯂꯩꯔꯦꯅꯦ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔ ꯂꯩꯈ꯭ꯔꯦꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯔꯣꯟꯕꯁꯤꯡ ꯄꯨꯟꯅ ꯍꯥꯏꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯒꯅꯤ ꯍꯟꯗꯛꯃꯛꯇꯤ ꯅꯪꯃꯨꯛ ꯑꯩꯅ ꯐꯣꯏꯕ ꯇꯥꯔꯦꯗꯅ ꯅꯪꯁꯨ ꯑꯃꯨꯛ ꯑꯩꯅ ꯐꯣꯏꯕ ꯇꯥꯔꯦꯗꯅ ꯈꯨꯗꯥꯡ ꯌꯦꯠꯄ ꯇꯥꯔꯦꯗꯅ ꯈꯪꯒꯅꯤ ꯂꯩꯔꯝꯃꯨ ꯅꯪ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨꯗꯤ ꯅꯥꯀꯜ ꯑꯃꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯇꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯖꯔꯝꯃꯅꯤ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯅꯥꯁꯤꯗ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯖꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯔꯦ ꯉꯁꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯅ ꯇꯩꯅ ꯊꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯇꯨꯡꯃꯛꯇꯗ ꯂꯦꯞꯂꯒ ꯍꯥꯏꯔꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯁꯦꯠꯊꯕ ꯇꯥꯔꯗꯅ ꯑꯣꯟꯅ ꯇꯩꯅ ꯑꯩꯁꯨ ꯅꯞꯄ ꯇꯥꯔꯗꯅ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯊꯥꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯂꯩꯕ ꯅꯠꯇꯦꯗꯣ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯈꯨꯠ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯅꯨꯄꯥꯗꯨꯒꯤ ꯃꯈꯖꯥꯏꯗꯨꯗ ꯆꯣꯠ ꯅꯞꯈꯤꯔꯝꯃꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯕꯒ ꯀꯔꯤꯒ ꯈꯪꯊꯥ ꯊꯥꯔꯛꯄꯁꯤꯗ ꯃꯍꯥꯛꯁꯤ ꯂꯣꯡꯉ ꯇꯔꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒ ꯄꯤꯡ ꯂꯥꯎꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨꯗ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯈꯪꯂꯥꯡ ꯂꯥꯛꯏ ꯃꯥꯅ ꯊꯥꯔꯨꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯅꯥꯛꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯄꯣꯏ ꯏꯀꯥꯏꯕꯣꯏ ꯀꯔꯤ
haduna ngakdang sholgale oja ate chu changkhila I amuk kaidonare haduna khamdunare warden nupi si makok chakle masi nupi si ngawra male haduna wa se panghai da hanale principal aduna su warden nupi rig mato do bas horing badagi ngangi adubu matung to butarabadi school si lei biaroi asigumba thodo se thogan biaroi tan thokani haduna ngang badagi warden nupi se matung to jaroi lale haduna haiki hojik magi mitu urib si karino habse masa matun do wakhala se mon khalle asumna mana matha saba mana pakhachaba ki jaba matam masida ashom nakanda machi mata yamada phuchu shodaba inem nem saktam makuchu pandaba sina matom ta maya se launa kadana ha no lagale no libase milang aduni makhoi gi mataw su yengjaraga nungai jaribani penjaribani khodimak nanaw sumilagi damak ta khallaga mana sumna taw jaribani taibang kumai marak achida yaujaba mana nungai jaba mataw sidi angakpani warden nupi do ikai nusi yanabana mapam masida mahakse kuina leiba ngamdabadagi yumda halage haduna program badun loitingai mahakse mayumda halage haduna oja harimlaga mahak chatpani hakjang khra nungaitre ai kainoma tawre haduna harimlaga mahak lakpani amuksu gate du mapalomda hek tholakpadagi haure manu ukiba nupi do amukasu lambi matai yamada leplaga mangonda muni yelaga leribado warden nupi dun ure madu ubadagi warden nupi si magi saktam madubu ubda hanamukti kiwen masapa monik lebani asidagi hanna tunna karimati yengtana makse khongthang yangna thangi mana khongthang yangna thangam matam asida adumak tungile ise aduna ile masidagi warden nupi sina hekti yang theka makai chen musikaino ni nupi yojarabasu pakhat kiba kaya aduna makse yamna kana yang theka makai chen khirami angana matam asida mana seliba ima larba mataw sida lambi mataida leiriba yenglaba mishingnadi magi mong mataw siwi yengduna pangnokta nokhirami mayang minokpam habado oikhirami asiguma singa sitabu tawge wahangi haduna bilangna silibani makoin hana phattaba torobagi khudima singa sitorolibani masina siloide program ado numita dingi matam dulo singkre oja adusu mayum halai mayumda halakka matamdasu mabusu kariguma khara tawrage haduna milangna ngairibani oja aduna makhongna matomda halakka matam sida makhoi ge lekai yaudri atopa lekai lerak mapa amadani masak mataw phajarbi laisabi aming saktamase magi mita urei laisabi duna mangonda munni yengduna misi khachilapagi mong mataw se oja aduna ubani kananu pinusibo kanu torusina haduna oja sini yamna ngakna yengi asidagi oja se amuk sakre masakti phajaine aingonda ka hawine harimlaga adum charpani asumna mathang lerak mapa amadasu adubak hojiki nupi se chap manana thinarami masida sumangonda munni yinglei oja do hanamukti hena ngakpana kaino matawi kaino sipung sai lephobunu piduna trani asidna karamna karamon laiba masidasu yamna ka hena ngakpudi oikide mathang amuk mana chattuna makhoi gi lekai du hek yusuk matamsu lekai du ki thongan mapa amada mu nupi edo amukasu lepglerami hanamukti ahumlak shuba oina asumna uba matamadi oja si kiba kaya aduna mahakse hau thaduna sengkhirami mayum da bujorabadi haduna sielibani mayum jore sumang yoba matamasidi makhoi gi yumgi misingsu adum leinarami thangnabagi yumgi misingsu leiribani oja se chorma pi kan hole yung misingna kaidore hadun hangi oja sina pakhatna kananoma aina yumda halakka matamda lerak khuding thine nupini hadun hai mai mamana karino ne angana matamdabu hera oida padabu wangangnu do haduna machagi wado mamana thajaramde machana paduna di yamna pakhanna mana haribu wase asumni hadun tamani adubu makhoi kana amatra thajade skun chalubagi wabana masen marang uburungani hajana iruja tho o haduna hai masidigi oja se wakalna oiribara haduna iruja gi haduna makse pukhirom iruja balakpani pukhidagi man ising se soktuna iruja gi haduna sapor nodana haipetang haitharak matam asida pukhi sida leitum se top thadrapigi makhol se oja se na tai makhonu tabigi oja se sapor noramadagi karino kaimusgidubo amogi hengi adubu karimata laite mahagna
ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯍꯩꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯁꯤꯗꯁꯨ ꯑꯃꯨꯛꯀꯁꯨ ꯂꯩꯇꯨꯝ ꯑꯁꯤ ꯇꯨꯞ 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 ꯂꯪꯊꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯁꯤꯗꯁꯨ ꯑꯣꯖꯥꯁꯦ ꯑꯁ ꯏꯔꯨꯖꯕꯒ ꯉꯝꯗ꯭ꯔꯦꯗ ꯑꯩ ꯏꯔꯨꯖꯔꯔꯣꯏꯗ ꯍꯥꯏꯗꯨꯅ ꯂꯨꯕꯁꯦ ꯂꯣꯏꯁꯤꯟꯕꯣꯏ ꯂꯣꯏꯁꯤꯟꯗꯕꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯪꯒꯣꯟꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯐꯤꯔꯣꯜ ꯑꯇꯣꯞꯄ ꯍꯣꯡꯗꯣꯛꯇꯨꯅ꯫ ꯃꯃꯥꯅ ꯑꯃꯗꯤ ꯃꯄꯥ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯆꯥꯁꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯣꯟ ꯑꯁꯤ ꯍꯦꯛ ꯀꯣꯛꯀ ꯇꯥꯏꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯣꯟ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯡꯈꯠꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯟ ꯑꯁꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯂꯩ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯃꯁꯥꯁꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯌꯥꯝꯅ ꯐꯥꯎꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯍꯦꯟꯅ ꯀꯤꯈꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯄꯣꯊꯥꯕꯁꯨ ꯌꯥꯗꯕ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯑꯁꯨꯝꯅ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯣꯖꯥꯁꯦ ꯃꯊꯥ ꯁꯥꯔꯦ꯫ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯔꯝꯂꯦ꯫ ꯀꯥꯗꯒꯤ ꯃꯥꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦ꯫ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯄꯨꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯀꯥꯁꯤꯗ ꯂꯩꯕꯗꯁꯨ ꯃꯍꯥꯛꯁꯦ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯈꯔ ꯈꯔ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯉꯝꯗꯕꯗꯒꯤ ꯃꯥꯅ ꯃꯃꯥꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯃꯥ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯀꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯟꯅꯗꯨꯅ ꯃꯤꯠꯂꯪꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯖꯥꯁꯤꯅ ꯀꯧꯔꯛꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯟꯊꯥꯡ ꯌꯩꯕꯗꯧꯅ ꯏꯃꯥ 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 ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤ 5-6 ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯧꯅ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯑꯩ ꯈꯣꯟꯖꯦꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯂꯩꯐꯝ ꯈꯪꯗ꯭ꯔꯕ ꯑꯣꯖꯥꯁꯦ ꯐꯨꯛ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯁꯨ ꯆꯥꯛꯁꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅꯤꯅ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯥꯁꯦ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯁꯦ ꯐꯝꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯐꯝꯕꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯂꯝꯕ ꯃꯃꯥꯁꯤꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯥ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯆꯥꯅꯨꯄꯥꯁꯦ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯃꯥꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯤ ꯃꯄꯥꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯪꯂꯤꯕꯁꯤ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯕꯅꯤ꯫ ꯇꯞꯅ ꯃꯥꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ 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 ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯨꯕꯒ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯈꯪꯃꯤꯟ ꯃꯤꯍꯜꯂꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯑꯁꯣꯝꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯀꯟꯅ ꯃꯦꯟꯁꯤꯟꯖꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯃꯥꯒꯤ ꯃꯉꯥ ꯑꯁꯤꯅ ꯀꯤꯔꯨ ꯌꯦꯡꯉꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯃꯥꯅ ꯈꯨꯝꯃꯛꯏ ꯋꯥꯠꯂꯤ ꯉꯥꯏꯌꯨ ꯂꯣꯏꯗꯧꯔꯦ ꯃꯃꯥꯗꯨꯅ ꯈꯨꯝꯂꯤꯕꯁꯤꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯑꯗꯨꯅ ꯈꯨꯝꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯥꯁꯨ ꯃꯃꯥꯁꯦ ꯁꯨꯝꯅ ꯇꯧꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯃꯄꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣꯅꯦ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯁꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯅꯈꯤꯗꯦ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯗꯨꯗꯤ ꯇꯁꯦꯡꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯁꯤꯅꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯛꯅꯗꯨꯅ ꯃꯃꯥ ꯆꯥꯛꯇꯣ ꯊꯤꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯃꯆꯥꯅꯨꯄꯥꯁꯦ ꯁꯥꯎꯕꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯌꯥꯝ ꯊꯨꯅ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯩꯃꯥ ꯀꯔꯤꯒꯤ ꯂꯛꯅꯔꯤꯕꯅꯣ ꯑꯉꯥꯡꯗ ꯀꯔꯤꯒꯤ ꯂꯛꯅꯔꯤꯕꯅꯣ ꯁꯥꯎꯈ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯁꯤꯕꯨ ꯊꯦꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯛꯅꯕꯅꯤ ꯁꯥꯎꯅꯨꯁꯦ ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯁꯤ ꯋꯥ ꯈꯔ ꯈꯨꯝꯂꯛꯄꯅꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯋꯥ ꯈꯔ ꯈꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯋꯥ ꯍꯟꯖꯤꯟꯕꯤꯁꯦ ꯇꯧꯔꯛꯇ꯭ꯔꯦ꯫ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯆꯤꯟꯗ ꯄꯥꯏꯖꯗꯨꯅ ꯐꯔꯦꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯅꯥꯏꯇꯣꯝ ꯂꯩꯕꯁꯨ ꯇꯟꯕꯅꯤꯅ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯂꯩꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ꯫ ꯊꯤꯔꯤꯕ ꯆꯥꯛ ꯑꯗꯣ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯣ ꯐꯝꯊꯕꯅꯤ꯫ ꯆꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯅ ꯃꯃꯥꯗ ꯉꯥꯔꯧ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯂꯣꯜ ꯑꯁꯤꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯃꯥꯅ ꯍꯪꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯅ ꯍꯪꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥ ꯑꯩꯒꯤ ꯌꯨ ꯑꯇꯤꯡꯕ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯝꯕꯗꯨꯗꯤ ꯀꯥꯏ ꯊꯝꯈ꯭ꯔꯕ? ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯑꯃꯃꯝ ꯊꯛꯂꯕꯗꯤ
ꯆꯥꯛ ꯌꯥꯝ ꯆꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨꯒ ꯃꯃꯥꯗꯨꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯦꯟꯖꯔꯒ ꯑꯁ ꯑꯩꯒꯤ ꯆꯤꯜ ꯑꯁꯦ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯖꯩ ꯃꯁꯤꯗꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯏꯀꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯃꯥꯁꯦ ꯀꯥꯗ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯖꯤꯟꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯂꯥꯛꯅꯒ ꯌꯥꯝ ꯂꯥꯛꯅꯔꯤꯕꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯃꯤꯂꯟꯒꯤ ꯃꯍꯩꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯦ ꯃꯥꯅ ꯊꯕꯛ ꯈꯔ ꯑꯣꯠꯄ ꯌꯥꯕ ꯑꯣꯜꯂꯔꯕ ꯇꯨꯡꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯂꯥꯛꯂꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯃꯀꯣꯛ ꯇꯥꯔꯝꯃꯤ ꯃꯥꯅ ꯑꯌꯥꯝꯕ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯨꯡ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯒꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯍꯦꯛ ꯂꯥꯛꯅꯔꯝꯃꯤ ꯃꯈꯣꯏꯕꯨ ꯋꯥꯍꯜꯂꯝꯃꯤ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯧ ꯅꯈꯣꯏꯒꯤ ꯑꯀꯤꯕ ꯅꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯃ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯂꯥꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯋꯥꯕ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯀꯌꯥ ꯑꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯟꯗꯣ ꯑꯁꯦ ꯆꯤꯡꯗ ꯁꯤꯡ ꯈꯔ ꯌꯥꯟꯕ ꯆꯠꯈꯤꯕꯅꯤ ꯃꯥꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇꯕꯒꯤ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯨꯡꯃꯥꯏ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯆꯦ ꯑꯇꯩ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯕꯥꯔꯇꯣꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯆꯦ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯉꯥꯡꯒꯤ ꯏꯅꯗꯕ ꯂꯣꯏꯈꯤꯕ ꯈꯗꯥꯁꯤꯡ ꯑꯇꯩ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦ ꯑꯇꯩ ꯑꯃꯟꯕꯁꯤꯡ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯈ꯭ꯔꯕ ꯀꯥꯎꯈ꯭ꯔꯕ ꯃꯇꯝ ꯑꯃ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕꯤꯗ ꯁꯤꯟꯅꯔꯛꯈꯤꯕ ꯈꯥꯎꯌꯣꯝ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯃꯇꯝ ꯀꯨꯏꯔꯕꯅꯤꯅ ꯃꯆꯥꯏ ꯆꯥꯏꯔꯒ ꯂꯩꯈꯤꯕ ꯅꯣꯡꯃꯗꯁꯨ ꯅꯟꯗꯣꯅ ꯄꯥꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯅꯕꯨꯗꯤ ꯈꯪꯗꯕꯗꯒꯤ ꯅꯣꯡꯃꯁꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯁꯤꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯎꯆꯤꯅ ꯆꯤꯛꯄꯁꯨ ꯃꯇꯦꯛ ꯈꯔ ꯌꯥꯎꯔꯦ ꯃꯁꯤꯗꯒꯤ ꯇꯦꯕꯜ ꯃꯈꯥꯗ ꯇꯥꯕꯁꯨ ꯑꯃꯅꯤ ꯌꯥꯎꯔꯦ ꯃꯃꯥ ꯑꯗꯨꯅ ꯈꯪꯗꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯌꯥꯔꯝꯃꯔꯣꯏꯗ ꯑꯁꯤ ꯌꯥꯔꯝꯃꯔꯣꯏꯗ ꯍꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯍꯨꯝ ꯃꯔꯤ ꯑꯁꯦ ꯃꯥꯅ ꯂꯧꯊꯣꯛꯇꯨꯅ ꯑꯁꯤ ꯄꯨꯈ꯭ꯔꯣꯁꯦ ꯑꯇꯩꯗꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯥꯅ ꯂꯨꯡꯃꯥꯏ ꯐꯝꯕ ꯃꯇꯝ ꯑꯁꯤꯗ ꯄꯣꯠꯆꯩꯁꯤꯡ ꯌꯣꯝꯅꯕ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯖꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯇꯝ ꯀꯨꯏꯅ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯂꯨꯔꯕ ꯑꯃꯥꯏꯕ ꯂꯥꯕꯩ ꯑꯃꯨꯛ ꯍꯟꯅ ꯁꯥꯄꯣꯡꯂꯛꯂꯦ ꯃꯍꯥꯛꯁꯦ ꯈꯔ ꯆꯠꯄ ꯉꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯥꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯣꯝꯗ ꯃꯍꯥꯛꯁꯦ ꯅꯣꯡꯃ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯦ ꯆꯠꯄ ꯃꯇꯝꯗ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯁꯦꯛꯏ ꯑꯗꯨꯒ ꯃꯃꯥꯏꯁꯨ ꯗꯥꯛꯈꯨꯟꯗ ꯑꯗꯨꯝ ꯂꯩ ꯃꯃꯥꯏꯁꯤ ꯃꯥꯅ ꯈꯔ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯥꯕꯩꯁꯤ ꯂꯥꯛꯄꯅꯤ ꯄꯣꯠꯆꯩꯁꯤꯡ ꯃꯊꯪ ꯑꯗꯨꯝ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯨꯡꯃꯥꯏ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯗ ꯆꯞ ꯆꯥꯅ ꯇꯥꯔꯨꯔꯦ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯆꯥꯅꯤꯡꯕ ꯄꯣꯠꯆꯩ ꯑꯃꯅꯤ ꯌꯥꯎꯔꯝꯕꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯣꯒꯤ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯃꯜꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯎꯆꯤꯅ ꯈꯔ ꯆꯤꯛꯈꯤꯕ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯃꯥꯏ ꯑꯃ ꯁꯦꯠꯇꯨꯅ ꯃꯗꯨꯗ ꯌꯣꯝꯂꯒ ꯄꯤꯔꯛꯄꯅꯤ ꯑꯍꯥꯟꯕ ꯌꯣꯝꯕ ꯃꯇꯝꯗꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕ ꯂꯥꯕꯩꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯇ ꯈꯪꯉꯨꯗꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯃꯨꯛꯀꯁꯨ ꯁꯦꯠꯇꯨꯅ ꯌꯣꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯍꯥꯏꯔꯞꯇꯪ ꯌꯦꯡꯂꯨꯕꯅꯤ ꯃꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯜꯂꯕ ꯑꯔꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯌꯣꯝꯂꯤꯕ ꯆꯦ ꯑꯁꯦ ꯍꯥꯏꯔꯞꯇꯪ ꯃꯅꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯟꯅ ꯃꯥꯅ ꯄꯥꯔꯒ ꯌꯦꯡꯉꯝꯃꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯁꯤꯒꯤ ꯄꯣꯠ ꯌꯣꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯇꯩ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯛꯏ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯔꯣꯜ ꯑꯃ ꯃꯥꯅ ꯌꯦꯡꯂꯦ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕ ꯀꯥꯟꯅꯔꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯏꯕꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯝꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯂꯥꯏꯔꯤꯛꯁꯤꯕꯨ ꯏꯅꯦꯒꯤꯗ ꯀꯔꯝꯕ ꯂꯩꯔꯤꯕꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗꯒꯤꯅꯤ ꯑꯩꯅ ꯄꯣꯠꯆꯩ ꯇꯝꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯣꯝꯂꯨꯕꯅꯤ ꯅꯟꯗꯣꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯣꯒꯤ ꯃꯃꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯥꯕꯩꯅ
ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯃꯦꯗꯅ ꯍꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯦ, ꯑꯩꯉꯣꯟꯗꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩ, ꯏꯅꯦꯅ ꯄꯣꯠꯆꯩ ꯇꯝꯕꯗ ꯅꯨꯡꯉꯥꯏꯒꯗꯕ, ꯑꯗꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯈꯔ ꯄꯥꯅꯤꯡꯉꯤ, ꯃꯁꯤꯕꯨ ꯑꯩ ꯂꯧꯕ ꯌꯥꯒꯗ꯭ꯔꯥꯅꯦ ꯍꯥꯗꯨꯅ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯏꯆꯝ ꯆꯝꯅ ꯌꯥꯅꯤꯅꯦ, ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯂꯧꯅꯦ ꯍꯥꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯆꯦ ꯈꯔ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯈꯤꯕ, ꯃꯥꯕꯨ ꯋꯥꯍꯟꯈꯤꯕ ꯀꯌꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯔꯦ, ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯐꯪꯂꯦ, ꯈꯪꯂꯒꯅꯤ ꯍꯥꯗꯨꯅ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯣꯟꯈꯤ꯫ ꯀꯔꯤ ꯑꯃꯨꯛ ꯂꯥꯛꯀꯗꯣꯔꯤ, ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯀꯗꯣꯔꯤ, ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫